ꯂꯩꯈꯤꯗ꯭ꯔꯕ ꯑꯅꯟꯒꯤ ꯃꯐꯝꯗ ꯃꯤꯌꯥꯝꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈ꯭ꯔꯦ꯫ ꯆꯦꯟꯅꯕꯁꯤꯡ ꯐꯥꯅꯕ ꯖꯣꯏꯟ ꯑꯣꯄꯔꯦꯁꯟ ꯍꯧꯔꯦ ꯁꯤꯑꯦꯝ꯫ ꯃꯣꯔꯦꯒꯤ ꯑꯦꯁꯗꯤꯄꯤꯑꯣ ꯑꯃꯗꯤ ꯑꯣꯁꯤ ꯏꯟꯆꯥꯔꯖ ꯑꯣꯏꯔꯤꯕ ꯆꯤꯡꯊꯥꯝ ꯑꯅꯟ ꯀꯨꯃꯥꯔꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 7 ꯏꯁꯇꯔꯟ ꯁꯟꯁꯥꯏꯟ ꯒ꯭ꯔꯥꯎꯟꯗ ꯍꯦꯂꯤꯄꯦꯗ ꯁꯥꯅꯕ ꯃꯐꯝ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯁꯤꯠ ꯁꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯉꯩ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁ꯭ꯅꯥꯏꯄꯔꯅ ꯂꯨꯝꯗꯨꯅ ꯀꯥꯞꯂꯛꯄꯗꯒꯤ ꯑꯦꯁꯗꯤꯄꯤꯑꯣ ꯑꯅꯟ ꯀꯨꯃꯥꯔ ꯁꯤꯈꯤꯕ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯉꯔꯥꯡ ꯖꯦꯅꯤꯝꯁ ꯃꯣꯛꯇ ꯏꯃꯨꯡ manunggi miyoising yauna post mortem tawkhre post mortem loiraba matung laikhidraba anangi haksang gari da haptuna puraklaba matung ahanba manipur rifles ki manungda laiba memorial complex ta thunglaba matungda laikhidraba chingtham anangi mafamda chief minister yauna miyamna haikat laikat tamduna ikai khumnaba utkhe ngarangi ikai khumnaba utpagi thauram adu da chief minister amade council of ministers sing mla sing amade police ki makok thongba official sing su saruk yakhe ꯊꯧꯔꯝꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯑꯃꯗꯤ ꯆꯦꯟꯅꯕ ꯀꯜꯄ꯭ꯔꯤꯠꯁꯤꯡ ꯐꯥꯅꯕ ꯑꯦꯝꯑꯥꯔ, ꯕꯤꯑꯦꯁꯑꯦꯐ, ꯑꯥꯏꯑꯥꯔꯕꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯖꯣꯏꯟ ꯇꯤꯝ ꯑꯃꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯂꯦꯞꯈꯤꯔꯣꯏ꯫ ꯉꯍꯥꯟꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯀꯣꯜ ꯕ꯭ꯂꯠꯇ ꯅꯠꯇꯕꯅ ꯂꯨꯝꯂꯒ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯍꯥꯏꯔꯗꯨꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯔꯤꯏꯟꯐꯣꯔꯁꯃꯦꯟꯠ ꯇꯤꯝ ꯑꯃ ꯊꯨꯡꯕ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯑꯍꯦꯟꯕ ꯐꯣꯔꯁ ꯇꯤꯝ ꯑꯃꯁꯨ ꯊꯥꯖꯤꯟꯗꯨꯅ ꯖꯣꯏꯟ ꯑꯣꯄꯔꯦꯁꯟ ꯑꯃ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫